Welcome back to my channel 7 Speed. I am my video ko ado ngaram mane din khalle ada asi video se kenone Hyundai Verna do SX model do black color do agi price details adagi Verna mat ai showroom contact details Verna ai keno de pije half charam mai keno description da si video se aurasi homo to si agi features yam abechum khangmina de to bone do ado ahan mada gari gi looks hane yengje looks kamai to geng sina koi gi maning side gi uba kaino doni ba magi design fazi badam ei side lom da mu yengji ba ado sina side look kai bata gari gi aduga sigi koi magi on road ko price koi starting je koi keno de hore koi variant wise matungina koi range in hiram ga koi price 10.35 to koi keno ni ko top na koi 17 vodum 17.25-65 vodum lai ko on road ni ko aduga sigi keno sina variant jina SX option ni ko ado silver ni da SX ado magi sigi price na keno lai ko 14.35 bisang lai ko sigi price ado simagi koi gari gi color option ja sina black ni ko ado magi color option je taruk lai ko ado ga magi engine option ju home lay engine sina koi gi amana 1.5 koi petrol manual transmission ko aduga 1.5 diesel da ju lay ko aduga amana keno koi gi 1 liter turbo amana 1 liter turbo da lay ko adu magi engine gi specification magi power jing ga yi makhan kan hajar ko aduga sigi magi engine gi specification dina kai na ga na sigi 1.5 petrol gi kana dune sigi kana de engine option je adu magi maximum power se kana ne 115 PS ni ba 6300 rpm ba aduga magi maximum torque na 143.8 newton meter ni ba adu 4500 rpm ni ba nice engine gi high specification high ado yang si makata ba koi makan gi koi lagya di energy aduga koi gari gi magi da dimension tamu la ko kan da di magi keno se leng je koi gi 4440 ba aduga koi overall wide na 1729 aduga magi height na 1475 ko aduga wheelbase na kai saka je koi 2600 ni ko magi thau gi mic capacity je 45 liter aduga mathang na namu engine gi specification ma haja adu sida le front gi design je magi grill je yam na ko grill je koi kom na sadna finish la wi design je of 3D ki design mai to we ba ma ki se ko ja sama je si je ko ha je jo skip de pizza jo from na to na finish ta we ba yem jam to de aru ga si jo ko projector ge no ina pale mai problem de ade gi ko se jo front gi ko sensor jo yaw ko manung da esta se si hai da ma hai yaw ko ade ga si editing atani ko lem je system simple ore but my cornering lem si jaw ri ko ore pura sina koi diare loina to ni ba si sina diare
ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯡꯒꯤꯁꯦ ꯁꯨꯝ ꯁꯥꯏꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯁꯤꯗ ꯕꯣꯗꯤ ꯀꯂꯔꯗ ꯑꯣꯔꯦꯟ ꯁꯤ ꯃꯥꯒꯤ ꯁꯤꯒꯤ LED-ꯗꯨꯅꯤꯀꯣ ꯁꯤꯁꯦ ꯄꯤꯡꯅ ꯁꯥꯡꯅ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯔꯣꯝꯁꯤꯁꯨ ꯁꯤꯒꯤ ꯀ꯭ꯔꯣꯝꯁꯤꯁꯨ ꯑꯥꯕꯧ ꯁꯥꯡꯅ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯐꯖꯅ ꯂꯣꯏꯕ ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯀ꯭ꯔꯣꯝꯅ ꯐꯤꯅꯤꯁ ꯇꯧꯋꯦ ꯑꯗꯩ ꯃꯥꯒꯤ ꯒꯥꯔꯤꯁꯤꯒꯤ ꯄꯦꯅꯦꯜ ꯁꯤꯒꯤ ꯒꯦꯞꯁꯦ ꯁꯤꯁꯨ ꯐꯖꯅ ꯑꯗꯩꯗꯤ ꯐꯖꯅ ꯑꯗꯨꯝ ꯌꯥꯝ ꯆꯦꯛꯁꯤꯜꯂꯤꯀꯣ ꯒꯥꯔꯤꯁꯦ ꯑꯣꯚꯔꯑꯣꯜ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯃꯥꯒꯤ ꯂꯨꯛ ꯋꯥꯏꯁ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯤ ꯃꯦꯟꯇꯦꯟ ꯇꯧꯋꯤꯀꯣ ꯍꯥꯏꯗꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯌꯔꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯇꯥꯌꯔꯁꯤ ꯃꯅꯤꯡꯒꯤꯗꯤ ꯗꯤꯛꯁꯇꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯦ 195 55 or 16 inch ꯁꯤ ꯄꯨꯔꯥ ꯗꯥꯏꯃꯟ ꯀꯠ ꯑꯦꯂꯣꯏꯒꯨꯝꯕ ꯁꯤ ꯁꯥꯏꯖꯁꯦ ꯃꯥꯒꯤ ꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯣꯔꯒꯤ ꯀ꯭ꯔꯣꯝ ꯁꯤꯁꯨ ꯀ꯭ꯔꯣꯝꯅꯤꯀꯣ ꯀ꯭ꯔꯣꯝ ꯍꯦꯟꯗꯜ ꯄꯥꯜꯂꯤꯀꯣ ꯑꯗꯨ ꯃꯄꯥꯟꯒꯤ ꯀꯩꯅꯣꯁꯦ ꯁꯥꯏꯠꯀꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯁꯦ ꯃꯅꯤꯡꯂꯣꯝꯒꯤꯁꯨ ꯁꯤꯁꯨ ꯄꯨꯔꯥ LED-ꯅꯤꯀꯣ ꯂꯥꯏꯠꯁꯦ ꯁꯥꯡꯅ ꯁꯤꯅ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯏꯠ ꯄꯨꯔꯥ ꯐꯨꯜꯂꯤ LED ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯆꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦ ꯄꯥꯏꯔꯒꯅꯦ ꯁꯤꯗ ꯃꯅꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯇ꯭ꯔꯪꯁꯦ ꯁꯤ ꯍꯥꯡꯇꯣꯛꯈꯤꯗ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄꯗꯅꯦ ꯃꯇꯣꯝꯗ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑꯦꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯡꯇꯣꯛꯅꯗ꯭ꯔꯦꯕ ꯃꯦꯅꯨꯋꯦꯜꯂꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔ ꯑꯃꯈꯛꯅꯤ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯁꯤꯀꯣ ꯃꯥꯒꯤ ꯃꯣꯗꯦꯜꯅ ꯁꯤꯕꯤꯔꯦꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯔ ꯁꯤꯁꯨ ꯄꯥꯜꯂꯦꯀꯣ ꯁꯦꯟꯁꯔ ꯁꯤ ꯂꯩꯔꯦꯀꯣ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯕꯦꯛ ꯂꯥꯏꯠ ꯀꯦꯃꯦꯔꯥꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯇꯤ ꯗꯤꯖꯥꯏꯟꯗ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯣꯝ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯌꯥꯝꯅ ꯐꯖꯩ ꯔꯤꯐ꯭ꯂꯦꯛꯇꯔꯁꯤ ꯂꯩꯔꯦ ꯀꯣ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯦꯛꯖꯣꯁꯅꯁꯨ ꯂꯩꯔꯦ ꯃꯈꯥꯁꯤꯗꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯉꯦꯀꯣ ꯒꯥꯔꯤꯁꯦ ꯃꯄꯥꯟꯒꯤ ꯂꯣꯏꯔꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒ ꯁꯤ ꯆꯪꯉꯝꯗꯥꯏꯁꯤꯗ ꯃꯥꯒꯤ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔꯁꯤ ꯌꯥꯎꯔꯦꯀꯣ ꯑꯃꯅꯤ ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯁꯤꯒꯤ ꯊꯣꯡꯁꯦ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯥꯒꯤ ꯗꯣꯔ ꯐ꯭ꯔꯦꯝꯁꯦ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜ ꯀꯩꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯁꯤ ꯑꯇꯩꯗꯤ ꯂꯣꯏ ꯍꯥꯔꯠ ꯄꯥꯔꯠ ꯄ꯭ꯂꯥꯁꯇꯤꯛ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯋꯤꯟꯗꯣ ꯀꯟꯇ꯭ꯔꯣꯜꯁꯤ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯁꯣꯐ ꯑꯣꯏꯀꯣ ꯐꯥꯏꯟ ꯍꯦꯟ ꯒ꯭ꯔꯤꯞꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯕꯣꯇꯜ ꯍꯣꯜꯗꯔꯁꯨ ꯂꯩꯔꯦꯀꯣ ꯌꯥꯝ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯐꯖꯅ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯌꯥꯝꯅ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯐꯤꯆꯔ ꯑꯃꯈꯛ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠꯁꯦ ꯚꯦꯟꯇꯤꯂꯦꯇꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯍꯨꯠꯂꯤꯁꯦ ꯁꯤꯁꯦ ꯚꯦꯟꯇꯤꯂꯦꯇꯦꯠ ꯑꯣꯏꯀꯣ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯑꯅꯤꯃꯛ ꯑꯗꯨꯒ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯁꯤꯗꯒꯤ ꯁꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝꯅ ꯐꯕ ꯐꯤꯆꯔ ꯑꯃꯈꯛꯅꯤꯀꯣ ꯁꯤ ꯑꯩ ꯑꯌꯥꯝꯕ ꯒꯥꯔꯤꯁꯤꯡꯗ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯐꯖꯅ ꯎꯗ꯭ꯔꯤꯀꯣ ꯑꯗꯣ ꯁꯤꯗ ꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯤꯠꯀꯤ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟꯁꯤꯗ ꯇꯧꯕ ꯌꯥꯔꯦ ꯔꯤꯀ꯭ꯂꯥꯏꯟ ꯏꯟꯀ꯭ꯂꯥꯏꯟꯁꯤꯗ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯃꯨꯛ ꯃꯥꯒꯤ AC ꯕꯦꯟꯁꯦ ꯁꯤ ꯕ꯭ꯂꯦꯛ ꯀ꯭ꯔꯣꯝꯅ ꯁꯤꯗ ꯁꯥꯏꯗꯇ ꯐꯤꯅꯤꯁ ꯇꯧꯋꯦ ꯑꯗꯣ ꯁꯤꯜꯚꯔ ꯁꯤꯗꯀꯣ ꯑꯗꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯂꯥꯏꯠ ꯑꯞ ꯗꯥꯎꯟ ꯁꯥꯟꯅꯕ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜꯒꯤꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇꯒꯤ ꯐꯝꯃꯒ ꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯇꯦꯔꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯀꯟꯇ꯭ꯔꯣꯜꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯁ꯭ꯇꯦꯔꯤꯡꯗ ꯃꯥꯎꯟ ꯇꯧꯔꯦꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯔꯤꯁꯤꯞ ꯇꯧꯕꯒꯤ ꯑꯗꯩ ꯚꯣꯏꯁ ꯀꯃꯥꯟꯒꯤꯀꯣ ꯑꯗꯩ ꯚꯣꯂꯨꯝꯒꯤ ꯃꯦꯗꯤꯌꯥ ꯀꯟꯇ꯭ꯔꯣल ꯁꯣꯝꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯀ꯭ꯔꯨꯖ ꯀꯟꯇ꯭ꯔꯣꯜ ꯀꯣ ꯑꯗꯒꯤ MID ꯁꯤꯗꯩꯗ ꯀꯔꯤ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯅꯤꯀꯣ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯒꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯄꯟꯖꯔꯝꯒꯦꯀꯣ ꯁꯦꯐꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯔꯕꯦꯛ ꯁꯤꯗꯩꯗ 6 ꯏꯌꯔꯕꯦꯛ ꯌꯥꯎꯔꯦꯀꯣ ꯃꯥꯒꯤꯁꯦ
ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ 6 ꯑꯦꯌꯔꯕꯦꯒ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯀꯣꯔꯅꯔ ꯂꯦꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯐ꯭ꯔꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯔ ꯀꯣ ꯄꯥꯔꯀꯤꯡ ꯁꯦꯟꯁꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯆꯥꯏꯜꯒꯤ ꯑꯥꯏꯁꯣꯐꯤꯛꯁ ꯀꯤ ꯁꯤꯠ ꯌꯥꯎꯔꯦꯀꯣ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯇꯥꯏꯌꯔ ꯄ꯭ꯔꯦꯁꯔ ꯃꯣꯅꯤꯇꯔꯤꯡꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯗꯨꯋꯦꯜ ꯀꯩꯅꯣ ABS ꯑꯗꯒꯤ EBD ꯀꯣ ꯑꯗꯒꯤ ꯇ꯭ꯔꯦꯛꯁꯟ ꯂꯣꯏ ꯁꯤꯗ ꯂꯣꯏ ꯑꯌꯥꯝꯕ ꯌꯥꯎꯔꯦ ꯑꯗꯒꯤ ꯁ꯭ꯄꯤꯠ ꯁꯦꯟꯁꯔ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯤꯠ ꯕꯦꯜ ꯔꯤꯃꯥꯏꯟꯗꯔ ꯁꯦꯐꯇꯤꯒꯤ ꯑꯌꯥꯝꯕꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯒꯤ ꯃꯦꯗꯤꯌꯥ ꯀꯟꯇ꯭ꯔꯣꯜꯁꯦ ꯃꯥꯒꯤꯁꯦ ꯁꯤꯒꯤꯁꯦ 8 inch ꯃꯥꯏ ꯇꯁꯁꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯁꯤꯗꯩꯗ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯀꯣ ꯑꯗꯩ ꯁꯤꯅ ꯍꯖꯥꯔꯠꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯃꯥꯒꯤ ꯃꯦꯗꯤꯌꯥꯒꯤ ꯀꯩ ꯔꯦꯗꯤꯑꯣꯒꯤ ꯃꯦꯗꯤꯌꯥ ꯂꯣꯏ ꯁꯦꯠꯑꯞ ꯇꯧꯅꯕ ꯃꯦꯞ ꯅꯦꯚꯤꯒꯦꯁꯟꯁꯨ ꯁꯤ ꯌꯥꯔꯦꯀꯣ FM ꯑꯗꯒꯤ ꯑꯣꯇꯣ AC ꯀꯣ ꯑꯗꯩ ꯍꯖꯥꯔꯠꯀꯤꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯣꯚꯔꯑꯣꯜ ꯃꯥꯒꯤ ꯗꯦꯁꯕꯣꯔꯗꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯣꯐꯇꯦꯁꯇꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗ ꯁꯤ ꯗꯨꯋꯦꯜ ꯇꯣꯟ ꯀꯂꯔꯗ ꯃꯥꯏꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯕꯗ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗꯩꯗ ꯑꯃꯨꯛ ꯁꯤꯅ 6 speedꯅꯤꯀꯣ ꯃꯥꯒꯤꯁꯦ ꯑꯗ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯦ ꯃꯦꯅꯨꯋꯦꯜ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯨ ꯂꯩꯔꯦ ꯑꯣꯇꯣꯃꯦꯇꯤꯛꯁꯨ ꯂꯩꯔꯦ ꯑꯗꯒꯤ DCTꯒꯤꯁꯨ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤꯗꯩꯗ ꯑꯃꯨꯛ ꯀꯩꯅꯣ ꯆꯥꯔꯖꯤꯡꯒꯤ ꯐꯣꯟ ꯆꯥꯔꯖꯤꯡꯗꯣ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡꯒꯤꯗꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤ 12 voltꯀꯤ USB ꯊꯤꯟꯐꯝ ꯂꯩꯔꯦ ꯑꯗꯩ ꯕꯦꯇ꯭ꯔꯤꯒꯤ ꯑꯗꯩ ꯁꯤꯠꯀꯤ ꯉꯁꯥꯏꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯅꯤꯃꯛꯀꯤ ꯁꯤꯁꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯑꯗ ꯁꯤꯒꯤ ꯍꯥꯏꯔꯝꯒꯗꯕ ꯉꯁꯥꯏꯒꯤ ꯕꯦꯛ ꯒꯤꯌꯔ ꯄꯥꯟꯕꯗꯣ ꯔꯤꯚꯔꯁꯁꯦ ꯃꯁꯤ ꯃꯈꯥꯗ ꯆꯤꯡꯈꯠꯂꯒꯀꯣ ꯁꯤꯗ ꯁꯤꯗ ꯆꯤꯡꯈꯠꯂꯒ ꯇꯧꯗꯣꯏꯅꯤꯀꯣ ꯃꯥꯏ ꯆꯤꯡꯈꯠꯂꯒ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯍꯦꯟ ꯕ꯭ꯔꯦꯛꯁꯤ ꯂꯩꯔꯦꯀꯣ ꯑꯗ ꯁꯤ ꯀꯞ ꯍꯣꯜꯗꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯥꯔꯝꯔꯦꯁ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤ ꯑꯥꯔꯝꯔꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤ ꯍꯥꯏꯒꯠꯂꯒ ꯁ꯭ꯇꯣꯔ ꯃꯆꯥ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯗꯣ ꯌꯦꯡꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯁꯤꯇꯤꯡ ꯀꯝꯐꯔꯠ ꯀꯣ ꯁꯤꯇꯤꯡ ꯀꯝꯐꯔꯠ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤꯗꯤ ꯂꯣꯡ ꯖꯔꯅꯤꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯣ ꯑꯗꯨꯝꯕ ꯀꯩꯅꯣ ꯃꯈꯜ ꯑꯃꯅꯦ ꯁꯤꯇꯤꯡ ꯀꯝꯐꯔꯠꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯡ ꯁꯤꯠꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯀꯩꯅꯣ ꯂꯩꯕꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯊꯛꯇꯁꯨ ꯁꯟꯔꯨꯐ ꯌꯥꯎꯋꯦꯀꯣ ꯁꯦ ꯄꯦꯅꯣꯔꯥꯃꯤꯛ ꯑꯣꯏꯗꯕꯒꯤ ꯋꯥꯅꯦ ꯀꯣ ꯁꯟꯔꯨꯐꯇꯤ ꯌꯥꯎꯋꯦꯀꯣ ꯁꯤꯗ ꯂꯩ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ ꯁꯦ ꯌꯥꯝꯅ ꯐꯖꯕ ꯀꯩꯅꯣꯅꯤꯀꯣ ꯁꯤ ꯐꯤꯆꯔ ꯑꯃꯅꯤꯀꯣ ꯑꯗꯩ ꯁꯤꯗ ꯂꯣꯏꯅꯃꯛ ꯁꯥꯟꯅꯐꯝꯗ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤꯅ ꯂꯥꯏꯠꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯁꯟ ꯒ꯭ꯂꯥꯁ ꯍꯣꯜꯗꯔꯁꯤ ꯂꯩꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯁꯨ ꯐꯤꯆꯔ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯄꯦꯁꯦꯟꯖꯔ ꯁꯥꯏꯠꯀꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯗ꯭ꯔꯥꯏꯚꯔꯒꯤꯗꯤ ꯂꯩꯇꯦꯀꯣ ꯑꯗꯣ ꯁꯤꯅꯤ ꯉꯁꯤꯒꯤ ꯃꯅꯨꯡꯒꯤ ꯍꯥꯏꯐꯦꯠ ꯑꯗꯣ ꯃꯅꯤꯡ ꯁꯤꯠꯇ ꯑꯃꯨꯛ ꯀꯥꯔꯒ ꯑꯃꯨꯛ ꯇꯧꯖꯔꯛꯑꯒꯦ ꯃꯅꯤꯡ ꯁꯤꯠꯁꯤ ꯁ꯭ꯄꯦꯁ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯤꯡꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯦꯗꯖꯁꯇꯔꯁꯦ ꯌꯦꯡꯁꯤꯀꯣ ꯇꯤꯜꯇꯦꯠ ꯌꯥꯕ꯭ꯔꯥ ꯑꯗꯒꯤ ꯇꯦꯂꯦꯁꯀꯣꯄꯤꯛ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯇꯤꯜꯇꯦꯠ ꯌꯥꯏꯀꯣ ꯑꯗꯨꯒ ꯇꯦꯂꯦꯁꯀꯣꯄꯤꯛꯇꯤ ꯌꯥꯗꯦꯀꯣ ꯑꯗꯣ ꯁꯤꯅꯤ ꯀꯩꯅꯣꯒꯤ ꯐꯤꯆꯔꯁꯤꯡꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯗꯣꯔ ꯑꯣꯄꯅꯤꯡ ꯑꯦꯡꯒꯜꯁꯦ ꯑꯗꯨꯝ ꯌꯥꯏꯀꯣ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯗꯨꯝꯌꯥꯏ ꯁꯤꯒꯤꯁꯦ ꯑꯗꯒꯤ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯌꯦꯡꯁꯤ ꯃꯅꯤꯡꯒꯤꯁꯨ ꯑꯗꯨꯝ ꯁꯤ ꯂꯣꯏ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜ ꯁꯤꯗ ꯈꯔꯗꯤ ꯌꯥꯎꯔꯦ ꯑꯗꯨ ꯍꯦꯟ ꯒ꯭ꯔꯤꯞꯂꯩꯔꯦ ꯁꯤꯗ ꯋꯤꯟꯗꯣ ꯀꯟꯇ꯭ꯔꯣꯜꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯍꯥꯔꯠ ꯄ꯭ꯂꯥꯁꯇꯤꯛ ꯑꯗꯨꯝ ꯑꯣꯏꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯃꯅꯤꯡ ꯁꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯡ ꯁꯤꯠꯇ ꯐꯝꯃꯦꯀꯣ ꯑꯗꯩ ꯁꯤꯒꯤ ꯊꯥꯏ ꯁꯞꯄꯣꯔꯠꯇꯤ ꯁꯤꯠꯁꯤꯒꯤ ꯊꯥꯏ ꯁꯞꯄꯣꯔꯠꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯁꯤꯗ ꯂꯩꯔꯦ ꯊꯥꯏ ꯁꯞꯄꯣꯔꯠ ꯁꯤꯒꯤ ꯁꯤꯠꯁꯤꯒꯤ ꯊꯥꯏ ꯁꯞꯄꯣꯔꯠꯁꯦ ꯑꯗꯣ ꯑꯗꯨꯝ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯒꯥꯔꯤꯒꯤ ꯑꯗꯨꯒ ꯃꯊꯛꯀꯤ ꯃꯥꯒꯤ ꯍꯦꯗꯔꯨꯝꯁꯦ ꯁꯤꯗꯗꯤ ꯌꯥꯝ ꯀꯟꯅ ꯋꯥꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯦꯗꯔꯨꯝꯁꯦ ꯑꯗꯨꯝ 6 feetꯇꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯝꯐꯔꯠ ꯑꯣꯏꯕꯗꯤ 6 feetꯁꯦ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯂꯩꯕꯗꯤ ꯌꯥꯏ ꯑꯗꯣ ꯈꯤꯇꯪ ꯀꯝꯐꯔꯠ ꯑꯣꯏꯕ ꯋꯥꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤꯀꯣ ꯑꯗꯣ ꯑꯩ 5.10 ꯅꯤꯀꯣ 10ꯁꯦ ꯑꯗꯨꯝ ꯆꯞ ꯆꯥꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯈꯤꯇꯪ
ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯗ ꯐꯝꯃꯀꯥꯟꯗꯗꯤ ꯈꯤꯇꯪ ꯒꯦꯞꯇꯤ ꯂꯩꯀꯣ ꯑꯗꯣ ꯁꯤ 6ꯀꯤꯁꯨ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯤ ꯔꯨꯝꯁꯦ ꯑꯩꯒꯤ ꯅꯤ ꯔꯨꯝꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯅꯤ ꯔꯨꯝꯁꯦ ꯃꯃꯥꯡꯗ ꯌꯥꯝ ꯐꯖꯅ ꯁ꯭ꯄꯦꯁ ꯊꯝꯃ ꯃꯇꯨꯡꯗ ꯅꯤ ꯔꯨꯝꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯈꯥꯁꯦ ꯌꯥꯝ ꯀꯟꯅ ꯍꯝ ꯑꯣꯏꯗꯦꯀꯣ ꯑꯩꯒꯤ ꯐ꯭ꯂꯣꯔ ꯕꯣꯔꯗꯁꯦ AC ꯚꯦꯟꯁꯤꯗ ꯂꯩꯔꯦ ꯁꯤ ꯁꯉꯥꯏ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯃ ꯃꯈꯥꯗ ꯑꯗꯨꯝ ꯄꯤꯔꯤꯀꯣ ꯁꯤꯅꯤ ꯑꯗꯨꯒ ꯃꯌꯥꯏꯗ ꯁꯤꯗ ꯑꯥꯔꯝꯔꯦꯁ ꯑꯃ ꯌꯥꯎꯏꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯤ ꯔꯕꯔ ꯁꯤꯠ ꯑꯅꯤꯃꯛ ꯁꯤꯠ ꯂꯣꯏꯅꯃꯛ ꯑꯦꯗꯖꯁꯇꯔ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯀꯔꯇꯦꯟ ꯑꯩꯈꯣꯏꯒꯤ ꯑꯃ ꯌꯥꯎꯔꯤꯀꯣ ꯃꯁꯤꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯁꯤ ꯈꯤꯇꯪ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯟꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯁꯥꯏꯠꯀꯤꯗꯗꯤ ꯌꯥꯎꯗ꯭ꯔꯤꯀꯣ ꯑꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯁꯤꯠꯀꯤ ꯀꯝꯐꯔꯠꯁꯦ ꯑꯗꯨꯒ ꯃꯤ 3 ꯐꯝꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯆꯤꯟꯕ ꯑꯣꯏꯔꯔꯣꯏꯀꯣ ꯁꯦ ꯑꯗꯨꯝ ꯌꯥꯏꯀꯣ ꯃꯅꯤꯡ ꯁꯤꯠꯁꯨ ꯑꯗꯣ ꯁꯤꯇꯤꯡ ꯀꯝꯐꯔꯠꯇꯤ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯇꯤꯡ ꯀꯝꯐꯔꯠꯁꯦ ꯚꯔꯅꯥꯒꯤ ꯃꯁꯤꯃꯗꯤ ꯑꯩ ꯑꯗꯨꯝ ꯆꯦꯝꯗꯤ ꯊꯥꯒꯠꯂꯦ ꯕꯤꯛ ꯊꯥꯝꯁ ꯑꯞ ꯁꯤꯇꯤꯡ ꯀꯝꯐꯔꯠ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯒꯤ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯗꯣ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯆꯒꯦ ꯑꯗꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪ ꯑꯅꯧꯕ ꯑꯩꯈꯣꯏ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯟꯇꯦꯟꯠꯁꯤꯡ ꯄꯨꯔꯛꯄꯗ ꯑꯗꯨꯝ ꯃꯤꯁ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯄ꯭ꯔꯦꯁ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯕꯤꯌꯣ ꯑꯗꯨꯒ ꯍꯦꯜꯃꯦꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯞꯄꯤꯌꯣ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯗꯒꯤ